Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amuk lawbirasi left requite manga suba tangka. Mama mapa singna macha singbu soiheningba kanabu yaugani mama mapa na macha singi honabada wariba kaya singse macha oiba singna khitangda khangbiradi kayada nungaijagani. Athoibi mama nabi mina amadi nupa ani amaga loinana cafe amada famlaga Athoibi mina hojing noi ani thabak leitabro pungsungali Athoibina karigino leibra leitabra ba Athoibi nok mi tawraga thabak lei haina khanbrane nupa ani du yengnaraga nok fit tawraduna adudi satubarda chongsi aidana Minana mo bardi ke dogo chataiba Jawai sarusi haige tongnida yaroidro Athoibina Yani karigi yaroi Minana mo adudi chalaslaw Athoibi minada mamina haifit yenglaga Chase hairo Minasu Oh chaluse yam sungali Athoibi sur sangna holaduna Chaslaw Makhoi mari hogatladuna cafe dugi bil piramaduna thokminarae nupa amana Athoibigi khwangda konsilakpada hinadraduna Kolakano kondrasu dum chatse Khutadi haifita kolodana Athoibi hainadana nupa dugi pampomda konbai paibai tawri Nahan hangu barda lakpagi dress da yam phajai aduga nupa duna kanano khangjabi yaridro Athoibina nupa dura aigi BF ne Oh, aiga chatminabase na BF naga chairoidro Chairoida kaigi chaidino ngahak enjoy tawrba khaktane Athoibi nupa dugi bite da kitang laptak tongladuna bite start tawrai seller do yam kana nganglaba matungda kana koluko mukta hauni Athoibi su nofet tawraga nupa dugi makhwangda hainada boy pai bu yan bai tawri satu barda minute manga fadana yorakladuna khamli Jitsumagi office ki lambini satu bar leiriba mafamduda makhal makha kyagi nupa nupi singlakladuna nungaina enjoy tawbada nattana ina khulaba macha masu singidi mafamsida paisa hundokfamni office ki thabak loishim lamlaga mayum halakpada amadi traffic jam oibana macha nupina leiriba mafam adugi mapa chapchana kari khamli Matamado numidang wairamgi pung taruk makhai tashin krabani jitsu haipet mamai leithoklaga yenglubada machanupi amadi nupa ani ga lerambadu ure machanupi na state liba firol singduda hena saunaba machak oikhre tight oiba jeans amadi tight oiba tops amadi keriba mawong singadu ubada mamit narabani apokpa mapana fawba yengba nungaitraba firol du karamba mini yengba nungairamgani Jitkari manungda famba ngamdraduna fariba seatbelt do thuna lauthokladuna makhoigi manakta changsilai Athoibi hoisu manung changena tawrakpada magi makutta kananoma amana pairakpada khangyinglubada mapa oirambaduda Athoibi khangai khangjilda Papa Jit machanupi bu uraga hena sauningbe hengalaktana wangangba phawba thoktrabani nupaduna jiton silaklaga He hal nupidugi makathado Nupa amaduna mo ahal adugi amna oiraga nachagumbisida chopidubu ikaidro Minadi pakhatna lepli Athoibisu chapmanana Nupa ani duna jitta taba ngamloidaba wahi wata nganglakpada sauningna machanupigi mamaida safu kana tharai wahi amata kangdana Athoibibu chinglaga puraga chatkibadu yenghori Minasu pakhatna kona muk thengnarase ai salage Wahai asi hairamlaga magi garida thuna thauraga chatkibada upai leitraba nupa anido oina satu barda changki Athoibi mapagi mawongduda wahi amata haiba ngamdana tumina gari manungda famduna mayumda yokshilai Athoibi mapadi yamna kizai adubu magi ka henma matau amadi mama ibema sanahalna kangkhatpa aduna kirasu kanbinaba mama amadi lei haibagi wakhaldani tawriba singase Jit thuna yangna thorakpana mayum yoraduna garidagi thuna kumtharaba matungda machanupigi makuto pairaga garidagi chingtharakpada sanahalsu pakhana changsilai Jit sauningna magi nupidon silaga Masi pumnamakse nangna thogan mangaktani nang matik chadaba mamani Sana hasuma pura bidon silaga
Moi bana haribase ai di gyanam ta tadri ai si cha se halaktabagi matha sadana leramini Hojikti ka shum saro ne bema nacha nupi gi haktak ta ai mimang phamba soidrabani Hojik se juk amo oiraklaba phatraba matam asida nacha nupi na tawriba mayam se nangna thogan bangaktani Mapuroi saurabada tapthabagi wa leitraba sanahani masomu ishok toksilai O tainabiro loina ingonda loina tainabiro amada tawri ai loina tainabiro Jit sauningna imungda thuna changkhrabada machanupi don sinduna chaibagi mahutta Bema chango napa se aina themnaga yani chango Athoibi mamana thembirakpada tumina changsilaktuna magi ka yorakpaga sauningna yanlamba bektu laktana langthoklaga Kai hainu khangde khoi pase pura khunungga chapmane Somdana koklen phaba chak ising charaba matungda novel ama loktholaga pari ahangwa matamda novel padana matam deli Manakta leiriba iPad ta message lakpagi notification gi makhol tarakpada larik adudagi kitang thairaga karamba notification nu yenglubani upliba anokto loktholaga matha saba amaga loinana mamitu shilaga ngahak lei Tapna mukpang leduna tharakliba photo singdu yenglabada sor sangna holeduna novel da mukpaba hawi adubu mapukningdi changda wakhalamada tawri cheraktuda haukraba thodok kharana mitmangda uraktuna otlari thamoidubu Flashback Malim mamadi koklen phaba class loradina Royal Higher Secondary School gi manakta leiba dukana amada lepli Khudangda siriba mamanabagi gari duda pungyengba lepte magi mawong duda malim nokfit tawna Nangna pamliba ngangse karambano Koklen fabana As nangna khanglui masak yam phajabani Nangdi kamai thengnariba Aina yu khudingi home tutor tawa chatlidana aduda adum thengnai maming kai goge As maming gadi amta khangdida magi masakto ing lauradana kyam phaje Haujikan gi nupi singi manungda ma oiramladi phajani Oiroida madi aina khangjabi amlei Malim koklen gi matauda chingnarap tawna Ibo aidi thadi thajakidreda nangna harise Wari sana mamanabagi gari da pungyeng lepte haina pung ahum tarakpada ngaibada warambado kokpadawna tawrakle phamlambadagi thuna hogalaga masamana semjili koklen masado pakhatpa amaga loinana thoklakliba satrasing aduda koilei leiraga yengi magi mawang aduda dukan fami nupi aduna laknage matagumna Ibungo sak phajaba noi ani na sida hek laklibasibu school asigi angang phajabi yawbrani yengba lairo Hoi Nungcthoi Karambano ne nangna ngawribasibo Malemsu Nungcthoi aisu khangde imanabasina haibadagi aisu lakpani Malemna koklen phabada yenglaga Koklen sida lawni nangbu kaino nasado hangoi chongmadawna tawridubo Khangde isase kainom tawi Nupiduna nofet tawna Tawbani adu ibungo nangna pamliba nupidubu kanano ne Nungcthoi school lakpadari masamdo wangna pulaga tangkai sukhaibani mamittusu khurap tawbani masaktusu ing lawbani hainaringaida thoibi mamanabi ani ahumga noktana thoklakpadu koklena makut thinguna tai Nungcthoi adagi matai thangbise asini kaino nupi adu suraduna khangai hairai asigi nupi macha siro nangna pamnibo mani Nungcthoi maming sukhangde Minok sidani aina ngawribase Maming athoibi kaubane chindo leito siyam phabani Wari sanaringai cheraktuda athoibi hoisu sorok lanthokladuna dukan da changsilakpada koklen phabagi mihuldu fathaba ngamdana chongkhalai As irang hokinu kedorage thamoi nangso Koklen phabagi matauda malemsu changsilai athoibi si dukan da changsilakpada koklen phabana leiriba maikaida haifet leiraga yenglui Masakto suglap hainadaba mityeng amada leithokrasu koklen phabadi thamoi sengna nungsijaruba oibana suglap tawrakpada hena ngawhankre suglap tawba saktamduna thamoi mabu hena khoirang halle thamoi mabu leita handre athoibi nason pikna solai as aidine talle helaima ngasaidagi dawyade khalisidi masigi misu unabagiraba anthokna sabat nakre setliba dress na marolama mama nabi amana Athoi kai laurakhoge Yarni ai kemta chaningre hukka se loi thale just law
ꯑꯊꯣꯏꯕꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯒꯤ ꯃꯈꯨꯠꯇ ꯆꯤꯡꯂꯗꯨꯅ ꯕꯁ ꯁ꯭ꯇꯦꯟ ꯂꯣꯝꯗ ꯆꯠꯈꯤ꯫ ꯃꯈꯣꯏ ꯆꯠꯈꯤꯕꯒ ꯀꯣꯛꯂꯦꯟ ꯐꯥꯕ ꯍꯣꯏꯁꯨ ꯃꯇꯨꯡꯗ ꯁꯠ ꯏꯟꯅꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯀꯧꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯃꯥꯒꯤ ꯃꯇꯧꯗ ꯃꯥꯂꯦꯝꯅ ꯑꯣꯏꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯁꯤꯒꯦ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯏꯆꯟꯁꯥ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ꯫ ꯑꯊꯣꯏꯕꯤ ꯍꯣꯏ ꯈꯨꯝꯗꯦ, ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯤ꯫ ꯃꯃꯥꯟꯅꯕꯤꯗ ꯆꯤꯔꯣꯜꯁꯨ ꯇꯧꯔꯤꯕꯅꯤ꯫ ꯑꯁ ꯑꯣꯟꯊꯣꯛꯅꯨ, ꯌꯥꯝ ꯄꯛꯇꯕ ꯅꯨꯄꯥꯗꯣ ꯌꯥꯎꯏ, ꯑꯩꯅ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯕꯗꯣ꯫ ꯅꯪꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯕ ꯆꯄꯠꯅꯕ ꯅꯨꯄꯥꯗꯨꯔꯣ? ꯍꯣꯏ꯫ ꯀꯔꯝꯕꯅꯣ? ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯃꯅꯤꯡꯗ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯗꯨꯅ ꯃꯃꯥꯏꯗꯣ ꯐꯠ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯏ꯫ ꯀꯔꯝꯕꯅꯣ ꯍꯥꯏꯕꯅꯤ? ꯐꯨꯔꯤꯠ ꯋꯥꯏꯠ ꯂꯤꯠꯄꯁꯦ꯫ ꯋꯥꯏꯠꯇꯤ ꯑꯅꯤꯃꯛ ꯂꯤꯠꯂꯤ꯫ ꯑꯁ ꯃꯁꯛ ꯈꯔ ꯐꯖꯕ, ꯃꯃꯤꯠ ꯀꯨꯠꯇꯞ ꯇꯧꯕꯁꯦ꯫ ꯑꯣ꯫ ꯑꯊꯣꯏꯕꯤꯅ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯤ ꯑꯩꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯊꯦꯡꯅꯩꯅ ꯍꯥꯏꯕꯗꯣ꯫ ꯃꯥꯂꯦꯝꯁꯨ ꯆꯦꯟꯖꯟ ꯇꯧꯗꯅ ꯇꯥꯟꯅꯩ꯫ ꯏꯆꯟꯁꯥ ꯅꯣꯏꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯏꯈꯣꯗ꯫ ꯃꯥꯂꯦꯝ ꯑꯃꯗꯤ ꯀꯣꯛꯂꯦꯟ ꯐꯥꯕ ꯃꯃꯥꯡꯗ ꯈꯪꯂꯦꯞ ꯂꯦꯞꯁꯤꯜꯂꯛꯄꯗ ꯑꯊꯣꯏꯕꯤ ꯁꯥꯎꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯏꯅ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡꯅꯦꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯃꯤꯒꯤ ꯃꯇꯨꯡꯗ ꯀꯣꯏꯅꯤꯡꯅꯩꯗꯨꯕꯨ ꯏꯀꯥꯏꯖꯗ꯭ꯔꯣ? ꯆꯨꯝꯃꯤ ꯏꯆꯟ, ꯑꯗꯣ ꯃꯤꯡꯗꯨꯝꯇ ꯍꯥꯏꯔꯝꯃꯨ꯫ ꯑꯊꯣꯏꯕꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯗꯅ ꯃꯃꯥꯏ ꯂꯩꯔꯒ ꯆꯠꯈ꯭ꯔꯕꯗ ꯃꯥꯂꯦꯝ ꯇꯥꯟꯅꯒꯦ ꯇꯧꯔꯛꯄꯗ ꯀꯣꯛꯂꯦꯟ ꯐꯥꯕꯅ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯄꯥꯏꯁꯤꯜꯂꯛꯂꯗꯨꯅ ꯌꯥꯔꯦ ꯂꯥꯎ ꯆꯠꯂꯁꯤ, ꯅꯣꯡꯃꯒꯤ ꯁꯛꯎꯍꯧꯔꯤ, ꯆꯠꯁꯤ ꯂꯥꯎ꯫ ꯀꯣꯛꯂꯦꯟ ꯏꯕꯣ ꯅꯪ ꯑꯃꯀꯣ, ꯌꯥꯔꯦ ꯂꯥꯎ ꯆꯠꯂꯁꯤ, ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯍꯧꯗꯦ, ꯑꯗꯨꯒ ꯆꯅꯨꯅꯁꯨ ꯉꯥꯏ ꯂꯩꯔꯝꯃꯤ, ꯆꯠꯁꯤ ꯂꯥꯎꯕ꯫ ꯐꯣꯟꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟ ꯂꯥꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯏ꯫ ꯇꯦꯕꯜꯗ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ꯫ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗ ꯐꯣꯟ ꯂꯥꯛꯈꯤꯕꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯑꯃꯨꯛꯁꯨ ꯀꯣꯜ ꯂꯥꯛꯁꯤꯟꯕꯗ ꯍꯜꯂꯣ? ꯍꯣꯏ ꯑꯣꯀꯦ꯫ ꯐꯣꯟꯗꯨꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯊꯝꯈ꯭ꯔꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯗꯨꯅ ꯄꯥꯏꯔꯝꯂꯤꯕ ꯂꯥꯏꯔꯤꯛꯇꯨ ꯇꯦꯕꯜꯗ ꯃꯐꯝ ꯆꯥꯅ ꯊꯝꯂꯤ꯫ ꯄꯨꯡ ꯌꯦꯡꯂꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯐꯃꯨꯡꯗ ꯀꯥꯔꯛꯂꯗꯨꯅ ꯍꯤꯞꯊꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯕꯗ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯕꯣꯇꯜꯗꯨ ꯂꯧꯔꯒ ꯏꯁꯤꯡ ꯊꯛꯀꯦꯅ ꯄꯥꯏꯔꯨꯕꯗ ꯏꯁꯤꯡ ꯌꯥꯎꯔꯝꯗꯕꯗꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯐ꯭ꯔꯤꯖꯇꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯊꯛꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯈꯤ꯫ ꯁꯣꯝꯗꯅ ꯑꯊꯣꯏꯕꯤ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯕꯣꯔꯤꯁꯀ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯍꯌꯦꯡꯗꯤ ꯁꯦꯇꯔꯗꯦꯅꯤ, ꯁꯦꯇꯨꯕꯥꯔꯗ ꯆꯠꯂꯨꯁꯦ ꯌꯥꯏꯗꯅ? ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯅꯣ ꯍꯥꯏꯈ꯭ꯔꯒꯦ? ꯑꯗꯣ ꯍꯌꯦꯡꯗꯤ ꯏꯕꯥꯅꯤ ꯀꯣꯏ ꯆꯠꯂꯨꯁꯦ꯫ ꯏꯁꯥꯁꯦ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯔꯦ, ꯌꯥꯔꯣꯏꯗ꯭ꯔꯣ? ꯌꯥꯅꯤ, ꯀꯔꯤꯒꯤ ꯌꯥꯔꯣꯏ? ꯀꯥꯏꯗ ꯆꯠꯁꯦꯕ? ꯈꯪꯗꯦ, ꯐꯖꯕ ꯃꯐꯝꯗ ꯄꯨꯡ 11 ꯁ꯭ꯋꯥꯏꯗ ꯆꯠꯂꯨꯁꯤꯀꯣ? ꯆꯠꯁꯦ, ꯀ꯭ꯂꯥꯁ ꯕꯪ ꯇꯧꯔꯒ ꯑꯩꯈꯣই ꯄꯨꯟꯅ ꯆꯠꯂꯨꯁꯦ꯫ ꯑꯁ ꯀꯥꯏꯗꯩꯅꯣ, ꯏꯕꯥꯅꯤ ꯑꯣꯏꯅ ꯆꯠꯁꯦꯕ꯫ ꯑꯗꯣ ꯉꯁꯥꯏꯗꯤ ꯀꯣꯐꯤ ꯕꯥꯔꯗ ꯀꯩꯒꯤ ꯑꯩ ꯄꯨꯗꯅ ꯆꯠꯂꯤꯅꯣ? ꯄ꯭ꯔꯦꯝꯒꯤ ꯕꯔꯊꯗꯦꯒꯤ ꯇ꯭ꯔꯤꯠ ꯑꯣꯏꯅ ꯆꯠꯄꯅꯤꯗ, ꯑꯗꯨꯗ ꯅꯨꯄꯤ ꯌꯥꯎꯗꯤ, ꯑꯗꯨꯗ ꯅꯪ ꯑꯗꯨꯝ ꯄꯨꯗ꯭ꯔꯕ? ꯉꯁꯥꯏꯕꯨ ꯀ꯭ꯂꯥꯁꯄꯨ ꯌꯥꯎꯔꯛꯄ꯭ꯔꯣ ꯅꯪꯕꯣ? ꯀꯥꯏꯗꯩꯅꯣꯗ, ꯌꯥꯎꯔꯛꯇꯦ꯫ ꯑꯗꯣ ꯍꯌꯦꯡ ꯂꯩꯁꯅꯥꯗꯒꯤ ꯅꯣꯠꯁ ꯈꯔ ꯂꯧꯔꯣ, ꯈꯔ ꯂꯩꯔꯗꯤ ꯑꯦꯛꯖꯥꯝ ꯇꯧꯒꯦꯁꯨ ꯍꯥꯏꯔꯛꯂꯅꯤ꯫ ꯍꯣꯏ ꯂꯧꯔꯛꯀꯦ, ꯑꯩꯅꯁꯨ ꯂꯧꯒꯦ ꯁꯦꯝꯃꯨꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯂꯩꯁꯅꯥꯁꯦ ꯌꯥꯝ ꯐꯩ, ꯃꯁꯥꯅ ꯈꯪꯅ ꯅꯣꯠꯀ ꯁꯦꯝꯕꯤꯔꯛꯑꯦ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤꯗꯅ, ꯊꯥꯏꯅꯗꯒꯤꯅꯤ ꯑꯩꯒꯤ ꯑꯟꯁꯔ ꯈꯨꯗꯤꯡ ꯃꯥꯅ ꯁꯦꯝꯕꯤꯔꯛꯂꯒ ꯂꯥꯛꯏ꯫ ꯃꯗꯨꯏ ꯂꯩꯁꯅꯥꯗꯣ ꯌꯥꯝꯗꯤ ꯐꯩ ꯍꯥꯏꯕꯨ ꯃꯥꯒꯤ ꯗ꯭ꯔꯦꯁꯇꯨꯗꯤ ꯆꯄꯠꯅꯈ꯭ꯔꯦ꯫ ꯍꯣꯏ, ꯈꯔ ꯅꯪꯕꯅꯤ ꯏꯃꯨꯡꯗꯣ꯫ ꯑꯣ, ꯑꯗꯨꯒ ꯅꯪꯅ ꯀꯃꯥꯏꯅ ꯄꯨꯜꯂꯨꯏꯕ? ꯈꯪꯗꯦꯗ, ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯣ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ꯫ ꯀꯩꯅꯣ ꯍꯪꯉꯣ꯫ ꯖꯣꯁ ꯍꯣꯏ ꯌꯨꯝꯁꯦ ꯅꯪ ꯈꯪꯕ꯭ꯔꯣ? ꯕꯣꯔꯤꯁ ꯉꯛꯂꯞ ꯇꯧꯅ ꯀꯩꯅꯣ ꯅꯪꯅ ꯖꯣꯁ ꯑꯃꯨꯛ ꯄꯜꯂꯛꯏꯁꯤꯅ? ꯁꯨꯝ ꯍꯪꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯁꯤꯜꯂꯛꯄꯗ ꯑꯗꯣ ꯕꯣꯔꯤꯁ ꯊꯝꯂꯒꯦ ꯑꯩ꯫ ꯀꯩꯒꯤ ꯑꯁꯨꯛ ꯉꯜꯂꯤꯁꯤꯗꯤ? ꯉꯜꯂꯁꯨ ꯇꯨꯝꯅꯤꯡꯉꯦꯕ꯫ ꯑꯊꯣꯏꯕꯤ ꯐꯣꯟꯗꯨ ꯐꯠ ꯊꯝꯖꯤꯜꯂꯒ ꯇꯧꯔꯛꯂꯤꯕ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯕꯦꯛ ꯇꯧꯁꯤꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯁꯅꯥ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯂꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯍꯧꯗꯣꯛꯏ꯫ ꯀꯥꯡꯒꯟ ꯍꯩꯗꯣꯛꯂꯕꯗ ꯃꯃꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯄꯥꯈꯠꯅ ꯏꯃꯥ! ꯂꯩꯁꯅꯥ ꯃꯁꯥꯗꯨ ꯄꯥꯈꯠꯈꯤꯕꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯐꯝ ꯈꯪꯗꯅ ꯀꯞꯂꯛꯄꯗ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯇꯥꯔꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯃꯃꯥꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕꯁꯤꯡ ꯑꯗꯨꯅ ꯇꯧꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯇꯨꯅ OT ꯔꯨꯝꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯗꯤ ꯃꯪꯂꯒ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯃꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯛꯇꯨꯅ ꯊꯦꯝꯕꯤꯔꯛꯏ꯫ ꯃꯥꯕꯨ ꯀꯣꯟꯁꯤꯜꯂꯛꯂꯒ ꯊꯦꯝꯖꯤꯟꯕꯤꯔꯛꯄꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯤꯛꯅ ꯀꯞꯂꯛꯏ꯫ ꯀꯞꯅ ꯃꯆꯤꯟꯗꯨ ꯁꯣꯜꯂꯤ꯫ ꯏꯃꯥ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯏꯃꯥ꯫ ꯃꯥꯒꯤ ꯃꯇꯧꯗ ꯕꯣꯔꯤꯁꯁꯨ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯅ ꯃꯆꯦ ꯏꯔꯥꯏ ꯂꯩꯃ ꯑꯃꯗꯤ ꯃꯇꯩ ꯃꯥꯂꯦꯝꯁꯨ ꯀꯧꯈ꯭ꯔꯕꯗ ꯍꯣꯁꯄꯤꯇꯥꯜꯗ ꯆꯦꯟꯁꯤꯜꯂꯛꯏ꯫
Leisnadi doctor na kari hairi fawba khangdaba makhai manglibani malemna doctor adugi manakta changsinduna doctor imagi fibam sibu kitang chonthana pubirak lamba tarabadi kanba ngamloi adubu hojikti kaisum kidingai oidre BP stroke torokpani adubu masa gyan tarak pangai minarse pakhatnarama mayamdo kharadi safare mamadu gyan tarak trifogdi leikai gi misingsu lengdana leiri machina su leisnabu tapna pukning phathabiri leisna su ngai ha gyan taram drabasu gyan tarak labada irai le madon silai iche ima kristo draba iche wa ngang na kablai manaw nupi gi mataw aduda konsindana kristo dre iche ngarang imana iche yamna solambani Irai le mana themba yaba thembiraba matungda waraba male leisna su machigi mathanungda tumthakre Borisu walking halakpo oina leisna hoida notes lawba lakpada mama du lekai mayamna gari da haplaga pukhibada masu aphinga phoi oina line chenba gari amada makhoigi matung inaraktibani Boris lekai gi mi amagi manakta changsilaklaga Tamo kamaina toroklino Ibunga aikhoi su khangde leisna na kanna lawraga kablakpa aduda aikhoi su pakhana changlubada oiramiba fibam sini Asumna ngahak wanaramba matungda mama du gyan tarakle adubu makhut nama amadi makhong nama sing adudi lengba ngamdrabada awabagi mathakta amuk hena hapkhre Mama dubu yengliba doctor aduna gyan tana wari singdo malemda hairakpadu taraga malem awaba kharadi fare malem mama duna legiba ka aduda changsilaktuna ayum damta chaluge thama mukti imasi sida thamse yaidana Hoi tamo ado angangdo kamaina tahorige amti yengbiramo Hoi Male mayumda chatkre Borisu cha thak lawba chatkibado halakladuna table da thamli Je jas thakse Hoi Ibunga nangna kamaina la inu iche dingakline Leisna hoida notes kra lawba lakpani walking halakpada aduda imagi films da aisu tanarakpani Irai leimagi phone da call lakpadu mapanda thokibaga Boris Leisna gi makutai fe thinglaga Leisna makut thenglakpada khangpre khangna khanging lei Borisu nakfe tauna se aina leiraklibse chao ningai torokanu ko themboi charobase se yinglerenuba charose purakliba chaputo makuna se daga inbiri Leisna sutapna nangna karam kanda sidala ino kuye lakpa se ai lakpogiga hanglanu chasilo ado ayumda ngahak yorukige aduga mulake Nangna tanta laiba kirasu ay koroko Somdana thoibi Mina Premi yoga loredana mayumda chatnaba thoglai Minana Athoy nangarang noi pana fubra kai fudoino fudida Aidi ngarang pakhat pasidi bema Kemtoriko Premi namo Ado athoy nang Boris taseng nushibra natraga matam lelira Athoibi bag-tagi bottle lakthok na Premi aise kanano khangni atro ai nupada chahi ama hena koibada pamdena haikram natro Minana mu kaigino nangna du hanglai duba Mina Leisna ga Boriska mari leinei na hainaba aduini Athoibi karemnaba mityeng amaga loinana sakta daga Borisna pambirani aikhoi phawbada kadaino hairakansida chaslao horendi detle Kanaga Boriska Athoibi nangse karam tawne nangna hojik koise nupa kayano Yamdeda tara khaktani Ado Premi noigi nupa premdo pakte nui ani se phanabu chanari premi Khangde su adu nupada yam hainade aina se leba chari basingse loina thingi mari makok tem yaudina Aiko mana koise ina khunba khara koiba chatpa phangbai koirini mana gi dress leibi bag leibi loi leibi paisa diam paibagi koirini natradi na hana nangthomba yare aduni aina khalini nangni university lakpada pakta ba dress yam setlaga la ide mado mana thon mangaktani kan di bema kok toktho tandru yamna talli ado thoibi ngarang nui ani bu koklen phabu una chani haidubu thengnarakpro Tengnaraktrida ngasi so mohang bachat ludoini Madi koklen phabada koiba phangladi prithvi se sin betungna traveling toge khali mina ngangna ning mangang na jasanu na da haptra lore
Tanjaduda Athoi fonda message ama lakpada kanani yenglubada Athoi karemnana noklaga Leisna Premi amadi mina Athoi da ngakna yenglai